Langathel Turel Mathakta Saba Pakagi Thong Miyamda Khutsinnakhre Wangjing Tenta Assembly Constituency gi manung chanba Langathel Mayai Laikai gi Turel Mathakta Social Worker Khetrimayum Priyobertana Nauna Saba Pakagi Thong amangasi Haunabi matung inna Sangaduna Miyamda Khutsinnakhre Langathel Mayai Laikai da laiba Ibudau Pakhangba Laibung Chatpham Oiriba Miyamgi Maru Oiba Thong asi Sangaduna Khutsinaraba matungda Kairim Bikhoktagi Social Worker Khetrimayum Priyobertana Haikiba Miyamgi maru oiba lambi amasu oiriba thong asi upakna thaduna fibam chadabadagi lamdam asigi nahasingna semjinbina bahairakibani Miyam amadi nahasingi yenglaga thong asi upak thaduna semjinaba chatluba matamda leiramliba thongi fibam yamna charamdaba amadi thong asi ngaihak leitana semnadana bahaiduna hanagi leiramba upak singadu sidoklaga nauna haiduna pakagi thong ama semjabani hairaduna mahakna ngamliba makai Manipur miyamgi seba Kigani Rasnitigi Wakalon amata laite Miyamgi mateng pangba pamzaba khaktani haiki Hanadagi hauna fibam chadana leiramba maru oiba thong amabu Social Worker Khetrimayum Priyobertana Pakagi onthok piduna Miyamda Khutsinnarambabu Thagatpa fongdokladuna Lai Committee gi member H Rajenna fongdorakpada matam kayagi mamangdagi ibudau pakhangba laibungi mapada Turel asigi mathakta matik saba thong ama mathau taduna lakpani hairaduna Miyamgi awaba ubiduna Social Worker Priyobertana Pakagi Thong ama khutsinnabiba asi yamna harauzai mahakna tawruba thabakta manggol oiba oirasanu haina fongdorakhi ngasi Langathel khungangda yaifarba korong numit asida aina lamdam asigi yamna maru oiba thong ama khaktang hana ubak ki thong oina leiramani yam phibam chadana leirammadagi koigi khungangsigi naha youth mayam amana thongje semjanbinaba aingona hairapa matamda ainasu matamduda aigi birthday gi numit taba adu August ki 6 se segi sida aina masi thongje semurji na koi mayam hongnaraga lakpani chamchamna uba khara sinjena adu uba khara sinjena tawbudagi di thongje sido ugana phibam mama taramdabadagi ubakse silurga ju Mathang amuk khara leiraga chahi khara leiraga amusu muk sinda yaroi adoi targadi masidi haiba yabagi hairaga phajana saba yabagi possibility leiyena khanbadagi aina masidi hairaga sadoji tung koina chatnabagi damakta pura paka full paka onthoji masigi thongje hairaga aduda aina onthokjagi bani masumai tawdana aina mayamgi aidi miyamgi sebat angamba aigi punsijina hek hingi magai miyamgi angamba seba tawjage haibaji sapchana khanje aingonda masida vote lepa rajniti gi karigi wafam aingonda amuk lejade aduga aidi miyamgi angamba seba tawjage haiba wakhalon jigi makhada ai angamba thabak prajagi Manipur gi mafam khudimaktasu ai tawjage haiba apilji ai miyam thamjari matam kaya mamangdagi yamna kogi Langathel koba praja miyam asina mafam asida kogi langtau pakhangba maya da leba Turel asi mathakta thong ama yamna darkar leiba amdam asigi sahol lambi su oiba thong asi hana upakna sarambadagi aikoi hojikti aikoigi senupa priyona amdam sigi prajagi awana kaya si ubata mahakna hariba senupa social worker priyo sina Langathel lamdamgi praja singgi ai phenamgi damakta thongasi paka onthokpire maramaduna aikoigi lamdam sida leibiriba ima indon sing praja khudingmangna mahakpu tawruba thabakta manggol oiba amadi mahakna tung koina prajagi thabak tawba ngamba oirasanu haina asigi Miyamda apel tawjari